Miyangi lanthung ngakpa ngamdrabadi Kukida surrender tawbiro Asang Kasar Union Home Minister Amit Shahna preside tawduna pangthokkiba security review meeting da lawkiba wareki matung ina ngasidagi haukiba free movement ki khongthangda Kangpokpida Kuki zone singna gari mai thaba nongthomjinba amadi irang kaya chathakiba aduda central government ki security force tingna karigi action lawkatpa ngamdribano hangladuna center na miyangi punsi amasung lanthung ngakpa ngamdrabadi Kukida surrender tawbiro haina social activist Asang Kasarna pendaba phongdokhre social activist Asang Kasarna esta Kangpokpida Kuki protesters tingna highway gi mayai maktada MST Manipur State Transport ki bus ama mai thaba amasung irang kaya chathabagi video footage amaga loinana thagalakpa mahaki warol hai central government ke security forcing kadaida laikhrabage karigumba central government na miyangi punsi amasung lanthum amadi punsi ngak senaba ngamdrabadi center gi luchingba sing Kukida surrender tawbiro aina makata na thamliba wafamdi president rule kadaida laikhrabage haibasini Asang Kasar gi wafam aduda Nilamni kauba amana pirakiba pakum amada ngasigi thaudok adu security mapungfana sem sabagi mami tade fataba mi gi thabak loisinaba haibase matang khara changani haibasi aikoi khudingmangna khanglabani atopa mi amana makhatana Kuki singna tarokpa thabak singda India government na kari amata tawba ngamdriba asina takpadi India government su Kuki narco terrorist singa chatminare haibani haina phongdoragli Panba yabadi Manipurda President role thangkraba matungda Union Home Minister Amit Shahna preside tawduna pangthokkiba ahanba security review meeting aduda lawkiba warep singi manungda Manipur gi lambi singda ngasidagi free movement hauhannaba khangankibani ngasi ahanba oina state government na akanba security gi section thawranga loinana chathakiba free movement gi thabak adu Kuki zone singna yaningdaba phongdokpaga loinana Kuki zone singna taliba separate administration ki demand asi pidriba phawba free movement yaroi haina phongna laukthokibani India government ki thawrang asida phongna singna ruduna social media da thadorokpa video amada khulai madik chana paiba mayang khomjinba Kukizo village Balantariani haizaba mi kharana Kukizo area singda separate administration thamdriba phawba free movement leiroi haina ai baserol ama puthoktuna laukthokibani Torbungda ngasi ahing athengbada Kuki terrorist singa central force singa akanba maongda nomai kamna kre hairi ngarang ahing nongyaidagi Kuki zone area singda indefinite shutdown hokre Home Minister Amit Shahna pirakiba paukta ki matungina ngasidagi Manipur gi national highway sing yauna lambi pumnamak misam miyambo ayat apan yaudana chenhanaba hawbagi thabak laingangna lokhatuna Imphaldagi Kangpokpi phawraga Senapati phawba MST gi busing chatpa haurakpada tongan-tonganba Kangpokpi gi mafam chingda thokaningdaba thaudok ching thorakpadagi security gi makuta kaithel manbidagi lalhauthang singsit apokpa Saigolen singsit kauba Kangpokpi community gi Kangpokpi municipal council ward number 2 Sharon Beng dagi miyoi ama sire anina nongmai maruna panduna sokle amasung nupi yangkai romsu asopan nangle hairaduna thaudok sing asibu akanma maongda condemn tawraktuna Kuki Student Organization KSO General Headquarter gi maikaidagi ngasi thorakpa chirol amada ngasi ahing nongyaidagi Kuki zone daba area singda mafang kaktana shutdown gi khongdang changsilagani hairi Makhuda khulai paidaba miyoi protesters singbu yamthina tawkhre Manipurda masira malemda Indiana uningba sakta masti haiduna Paolienlal Houkip na haikre Ukhrulda thokiba accident amada mari sire taruk sokle ngasi numit yungba pung 12 makhai rom tarakpada Ukhrul district ki Poi village hi mafam amada thokiba laibaktiba thodok amada gari amada tonglakiba miyoi singi manungda mari laikidre aduga atopa taruna sokre thodok asida laikiraba singdi Poi Baptist Church Women Society chairperson Martha Talungnaw church asige secretary Yuraichon Nirai amasung church asige choir member Sipnaw Rising amadi gari asibu thorakiba Majanthai Maluksoni hairi aduga soklaba singna Charai Hau Chachang Songraison Maluk Ngachanrun Ronra Jingan Jihan Ngambulki Kasangmi Simra amasung Ngayailai Sasangni hairi Angang singi examination tawringai de relief camp tagi IDP transfer tawrakpagi wahauda wantaduna laikanakre lanjenarakuna ulauda leiba prefabricated house ta changda fam lawrak liba singi manungdagi miyoi mangabu atopa relief camp amada transfer tawre haiduna haudik angang singi exam tawringai cherakta Bisnupur district administration gi maikaidagi order thoraktuna se amada khudek piyu hairakpadagi Nakalani ki marakta ungkhanaba thorakpada relief camp asida sangjafam lawrak libi Churchandpur
ꯃꯟꯗꯔ ꯂꯩꯀꯥꯏꯗꯒꯤ ꯀꯩꯁꯥꯝ ꯁꯪꯒꯤꯇꯥ ꯆꯍꯤ 94 ꯃꯄꯨꯔꯣꯏꯕ ꯀꯦ ꯅꯟꯗꯣ ꯋꯥꯟꯊꯔꯛꯇꯨꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯏꯃꯥꯁꯤꯡꯅ ꯔꯥꯖꯅꯤꯇꯤꯗ ꯆꯪꯁꯤꯜꯂꯒ ꯅꯩꯈꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯎꯁꯤꯠꯇꯕ ꯀꯅꯥꯅ ꯉꯝꯒꯅꯤ? ꯃꯍꯦꯁꯣꯔ, ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯈꯟꯅꯕꯗ ꯃꯆꯣꯏ ꯇꯥꯟꯅꯕ ꯃꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯂꯩꯕꯅ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯏꯃꯥꯁꯤꯡꯅ ꯔꯥꯖꯅꯤꯇꯤꯗ ꯆꯪꯁꯤꯜꯂꯒ ꯅꯩꯈꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯅꯥꯅ ꯎꯁꯤꯠꯇꯕ ꯉꯝꯕꯒꯦ ꯌꯦꯡꯁꯤ ꯍꯥꯏꯅ RPI ꯑꯊꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯍꯣꯇꯦꯜ ꯀꯦꯁꯇꯜꯗ ꯄꯥꯡꯊꯣꯛꯈꯤꯕ RPIꯒꯤ ꯏꯃꯥ 109 ꯁꯥꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯍꯥꯁꯤꯡꯅ ꯃꯣꯠꯂꯕ ꯔꯥꯖꯅꯤꯇꯤꯕꯨ ꯀꯝꯗꯧꯅ ꯌꯥꯎꯒꯅꯤ? ꯔꯥꯖꯅꯤꯇꯤ ꯍꯩꯅꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯨ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯁꯤꯡꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯍꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯃꯥꯁꯤꯡꯅꯁꯨ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯅꯕ ꯆꯣꯡꯊꯣꯔꯛꯄ ꯑꯁꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ RPI ꯏꯃꯥ 109 ꯁꯥꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯍꯤꯂꯥ ꯃꯟꯗꯜ ꯍꯥꯏꯅ ꯊꯣꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯔꯤꯖꯅꯦꯂꯤꯖꯝ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯅꯨꯡ ꯍꯨꯠꯅ ꯎꯕ ꯉꯝꯅꯕ ꯑꯃꯗꯤ ꯏꯃꯥꯂꯣꯟꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯏꯃꯥ 109 ꯁꯥꯐꯣꯡꯕ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ SP ꯃꯅꯣꯖ ꯄ꯭ꯔꯚꯥꯁꯀꯔ, ꯀꯨꯀꯤꯁꯤꯡꯅ ꯋꯥꯟꯇꯦꯗ ꯂꯥꯎꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁꯕꯃꯦꯔꯤꯟ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯤꯁꯥꯏꯜ 10 ꯐꯥꯎꯕ ꯄꯨꯕ ꯉꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁꯕꯃꯦꯔꯤꯟ ꯉꯁꯤ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯍꯟꯗꯛꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁꯕꯃꯦꯔꯤꯟ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯌꯣꯟꯍꯥꯞꯇ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ US ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯂꯥꯏꯁꯤꯡꯅ ꯆꯠꯊꯔꯛꯄꯗ ꯃꯤꯂꯤꯇꯔꯤ ꯊ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ, ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯦꯔꯤꯇꯥꯏꯝ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯗꯨ ꯃꯥꯂꯦꯝꯗ ꯅꯤꯡꯊꯤꯅ ꯎꯠꯊꯣꯛꯄ ꯉꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯑꯗꯨ ꯎꯠꯊꯣꯛꯄꯅꯤ꯫ PR ꯊꯝꯖꯤꯜꯂꯛꯄ MLAꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ꯫ ꯀꯤꯜ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯀꯪꯂꯩ ꯏꯃꯥ ꯂꯨꯞ Killꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥ RK ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯨꯞ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ, ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯒꯨꯝ ꯇꯧꯏ꯫ ꯇꯝꯄꯥꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯕꯁꯨ ꯆꯤꯡꯗ ꯉꯝꯗꯕ ꯑꯁꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯛꯇꯛꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯥꯜꯂꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯅꯕ ꯍꯧꯈꯤꯕ ꯃꯇꯝ ꯅꯨꯃꯤꯠ 14ꯅꯤꯒꯤ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯈꯠꯍꯧꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯅꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯄꯥꯛꯇꯛꯅꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯕꯤꯗ꯭ꯌꯥꯅꯒꯔ ꯈꯨꯡꯒꯪꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯆꯠꯊꯈꯤ꯫ ꯕꯤꯗ꯭ꯌꯥꯅꯒꯔ ꯈꯨꯟꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯗꯁꯨ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ, ꯑꯗꯨꯕꯨ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨꯝ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯔꯤꯀꯣꯚꯔ ꯇꯧꯕ
ngamlabagi haibagi paududi haudik fawba combing operation chathariba combined team gi maikeidagi phongdorpa leitri.